Tabiru Kaipunopu image TV Taram Oxabalena, Rajesh Kumar Krumjari. Nasigi Maru Pauda IIT Senapati Manipurda Lamdam Asigi, Mahiroi Amata Tamam Dabada, Manipuri Governor Anusia Uikena, Nuaitaba Pundokre. Approaches for promoting organic production of economically important crops haiba hiram da namit nini gi oiba khana ne nawgi thoram pangthokre. Dhaka University da Manipur dance po yamna pamna tamnaba course ama oihori. Lojana miyoi chahum da union government na citizenship certificate yenthokre. Indian Institute of Information Technology IIT Senapati Manipur gi ahumlak suba convocation thoram ngasi pangthokre loyana IIT Manipur da lamdam asigi mahiroi amatta tamlamdabada Manipur gi governor Anusia Uikena nungaitaba phongthokre thoram aduda board of governors IIT Senapati Manipur gi chairperson Dr. Sukhi Aron, director Professor Krishna Bhaskar Yauna, Board of Governors ki member sing, Senate ki member sing, Institute asing staff amadi faculty member loinana, Mahiroi amadi mama mapa oiba kayana sarvyaki. From aduga maru lainana, Governor Anusia Uikena Hai, Triple IT Manipur da lamdam asigi, Mahiroi amata tamlamdaba asig yamna nungaite, Mari lainaba authority da lamdam asigi, Mahiroi Singbo Institute asida tamba yananaba, tabak pakat nanaba Mahaki Makaidagi Haigani Hari Mantri Pukhida Labor Triple IT Manipur gi auditorium the Pangthok Kiba convocation aduda Governor Anusiana Manipur gi Asi IT Hub ama Ohinanabuga Loinana North East Labor Mahiroi Singbo Information Technology amadi Masiga Mari Lainaba Research ki field the Kumang Choksinanaba Pandam Thamliba Institute asida State asida lahi riba Mahiroi amata tamde haibopam ama lakpa asimak yamna angakpa oiri landam asida laiba naha oiba mahiroi singna institute asigi BTech program da yauduna institute asina piriba kudong saba sing asi launa naba hona biu haina paujel ki ngasi degree phangliba mahiroi sing da thagat wahai thamladuna governor na makhata na degree phangliba mahiroi singna ngasigi numit asina punsigi aroiba pandam amani haina khaloidabani Kanna Honaduna, Henna Fava Amadi, Masak Topa Mui Amam Oiva Namnanaba, Hotnaba Kunsigi Pandam Ama Fanganaba, Hotnabada, Awaba Kudong Sadabakaya, Tenarakani, Maduna, Ninganaduna, Hotnaba Lepa Yade Haiki. स्वागत युक्त कदम है कि संस्थान में सरकारी सदस्यों की संख्या भी बढ़ाई गई है अधिक छात्रों को समायोजित करने के लिए नई कक्षाओं का निर्माण किया जा रहा है और छात्रों की बढ़ती मांग को पूरा करने के लिए शहर परिसर में प्रयोगशालाएं स्थापित करने के लिए तैयार है मुझे ये जानकर भी खुशी हुई कि में स्थायी Ngasi pangthok ki convocation aduda computer science and engineering course ki mahiroi kuntramari amadi electronics and communication engineering course ki mahiroi kunmathoida degree certificate yanthopuga loinana course ani asigi topper the gold medal kosinaki Department of Education SK Makedagi Hoki with Chahi Lisingani Kulumdoida Class 10 Amadi 12 ki examination da Lengaki Mahilosham Sindagi position Yaurakraba Amadi District Singi Oina Kangatlaba Mahiro Humra da Mana Matum Yantokre Lampel Patalaiba SCRT gi multipurpose hall da Patokiba Mana Matum Yantokuri from Aduda Education SK Commissioner Ice Gyan Prakash
Education S की Director L Nandakumar, Education S Valley की Additional Director Visheshwar Kumokcham, Education S Hills की Additional Director Dangmai Manglem amadi SCRT की Director S Tinglen Kumba Maitena Mapu Oina Saruyaki. Thorom aduga mari lenana Ice Gyan Prakashna Hai Asigumba Award Ibagi Thorom Asi Hokiba Chahi Isingani Taranipan Hudokibani Masi Tasengna Lengaki Mahiloshan Singrana Tamliba Mahiro Sing Mahima Sing Makat Tamthava Matamda Karamai Matem Pona Bahadula Bonakibani Award Piba Hudokiba Chahidagi Taba Chahi Singda Award Lobuni Chang Hingalakli Asina Takpadi Hana Leramba Changdagi Lengaki Mahiloshan Sing Fagatle Haina Takpani Apo Mahiroi Kaya Puthokna Naba Lairiba Oza Sing Mama Apa Amadi Mahiroi Singna Apaba Mahiroi Ama Puthokna Naba Kanna Kwan Aminasi Hainasu Pundoki Handak Sahigi Council of Higher Secondary Education Manipur na lauba examination da indoor stadium Kaksingi relief camp da hokiba Megi Kunifan dagi Lairakpa Serau Makhalekai dagi Thoidingjam Silky Devi Kangembam Diana Devi Maibam Rosni Devi Haiba Hairoi Ahum Asina First Division the Fast Torok Pada Camp Asigi Managing Committee for Peace and Social Harmony Head Office na Mahiroi Ahum Asibu Achamba Kudol Pot Piduna Poning Thawat Kre Hena Nungai Jaribadi Thoidingjam Silkina Biology Subject 85% Fangduna Letter Marks Panglak Pasini Loinana Hiramdam Asigi Tangdu Laitakaba Fibam Asida Relief Camp da Laina Like Pafam Kangdana Charang na Fibam Asida Mahiroi Sing Asina Poning Swantadana Akan Bat Singnaba Amagan Loinana Honabagi Tauna Asibu Miam Amadi Laingak Nasu Poning Tawat Pio Haijadi Council of Higher Secondary Education Manipur ko semna lauba handak sahi class 12 ki Higher Secondary Examination 2024 da Kakching Lamdam gi oina position lower kraba Mahiroi Maribu Kakching District Angling Association KDAA na puning thawat kre ngasi KDAA gi team na position yaur kraba Mahiroi Mari haibadi commerce stream da first position lower krabi Kakching Ningtho lekai dagi Naurem Biren gi Machanupi Aina Naurem Science stream the third position Tarakrabi Kakching Paji Lekai dagi M Gaurinitai gi Machanupi Mayang Lambam Sonia 9th position Tarakraba Kakching Matak Village dagi Mangte Mohindro Kom gi Macha Mangte Mangoi Kim Kom Amadi 11th position Tarakibi Kakching Paji Lekai dagi Nomai Them Bhagat ki Machanupi Lik Nomai Them Mahiroi Mari Asida Kakching District Angling Association KDA agi maikai dagi angamba sel gi mateng pangduna poning thawatki Higher Secondary Examination 2024 gi Commerce Stream gi Topper Oiraklabi Aina Naurem gi damak Diamond TV amadi Wahong Radio gi kuthangda miyam da pirakkiba lupa lising kun sel gi mateng ngasi Aina Naurem da chinakre hairiba mateng adu mahakpu pokning thawatpa oina Aina gi face to face interview ama Diamond TV amadi Wahong Radio 90.0 MHz da live sandokpada thorom tabiba yengbiba mayamna Pirakibani Selgi Tengbang Kusinna Raduna Diamond TV Amadi Wahong Radio gi Managing Director James Haikruzamna Haikibada Social Media da exam Haidokpaga viral Oirakibi Aina Naurem gi Thona Honajaman Hogalakliba Kaya da inspiration oiki Asigumba Hotnaba Kanba Mahiroi Asigi Tungi Punsida Hena Mai Fak Nanaba Hotnabada Ngasi Miyamna Panglakliba Mateng Asisu Achauba Mateng Oirigani Haiki MOVCD NER gi phase marigi wakadalaiba service providers singi Manipur Organic Mission Agency momana mafung oiba thodang loduna agribusiness
Incubation Center ICAR Research Complex of NEH Region Manipur Center amadi Mantripukhi da laiba Diocesan Social Service Society ga kusam naduna Entrepreneurship Development Program for LRPs and BOTs singi oiba approaches for promoting organic production of economically important crops haiba asida Numit nini oiba khanani nabi thorum ama pangthokre ICAR Manipur Center Lamphel Party Conference Hall da pangthokpa thorum aduda Director DSSS Kanmi Dominic Principal Scientist Seed Technology Dr. I Megachandra amadi Course Director Dr. KH Rishikantana Singbana athoiba mithunglen sing oina saruk yake Thorunga Mari Lena Chief Guest oina saruk yakiba Director DSSS Kanmi Dominic na hojiki matam asida aikoina organic oiba pothok puthokpa asi yamna mathau tare landam asida laiba lomi khudingmakna makoina puthok le pothok khudingma organic ki pothok oide aikogi lamdam asibu tinjang kaijang daw lamdam ama ohenge hairbadi organic ki oiba pothok puthokpa mathau tai masina lomi singi income Hengat han bata natana afaba lamdam ama ohenbada chawna mateng oigedoribani lomi singa puthok liba puthok sing asi market ta thadok pagi matang dasu lomi singna karimata waningai leite madugi damak momagi makhada lamdam asi organic outlet kya hangduna leidi maram aduna lomi singna organic ke oiba pothok puthok pa lepiganu nakhoigi humang momal lemna mangloi aikhoigi hanagi ipai pu singna tawramba natural gi oiba thabak thoram organic farming da mai onsilasi haiki tongan ba aspects da thabak tawriba singna wana khona jariba sing asi media leram drabadi miyam da yohanningliba message adu yohanba ngamamloi media na loriba thodang aikoi punna Singthapam Thoi Haina Horticulture and Soil Conservation gi Director K Devadatta Sharmana Phongdokre Wafama Singasi All Manipur Working Journalist Union Amju Amadi Directorate of Horticulture and Soil Conservation ga khusam naduna Horticulture Scheme gi matang da numit nini ko aiba media sensitization forum ama Manipur Press Club ki Loktak Hall na pangthok pagi thorum gamari leinana phongdokhibani thorum aduda Horticulture and Soil Conservation gi Director K Devadatta Sharma ICAR NE Region Center Imphal gi Principal Scientist Dr. IM Amadi All Manipur Working Journalist Union Amju gi President Bijoy Kaksing Tabamna mathang sina guest Chief Guest President Amadi Guest of Honor oina saruk yaki hotnarabasu Kanghanba yauna masigi matang da public the pau phawhanba ngamoi 2015-16 dagi amju amadi fresh singna achoba thodang lawna organic farming kari no haiba khangnam daba khunggang dagi insang yuan balakpa hal singna yualiba manama sing asi organic ni harakpa asi nungai ba phawi masi yauna khangnarakpa asi media gi achoba role ni 2016 gi mamang da organic farmer asi chahumga da lerami adubu ngasi di lising kuntra taret jamapan apunba organic farmer oire athubada farmer lising nipumanga yobu ngamdagani loinana singi lamdadi organic farming tawba lai tampaki mafam dadi fertilizers sinnadanaba organic policy hairabadi achauba Sana thakna puthok wabagi irang ama lakani maram aduna hojiki oina tampak tadi direct organic yakhiroi masi solve tawnanaba government of India na akaknaba thorang paikhatnanaba hotnaragani haibagi thajaba leide haina phongdorli Kunai amada imung amna lawriba thodang taraina lobo yade aduki matik thodang sawi karigumba imung amana Pattaba matamda kunaida akaiba chaitheng pirakani haina Manipur Human Rights Commission gi member Kangjam Khagendra na phongdokre wafam singasi Manipur Human Rights Commission amadi Department of Law Manipur University gi punna kusam naduna International Day of Families gi term ama Families and Climate Change haiba hiramda Manipur University gi Chemistry Department gi conference hall da pangthokhiba thorum aduga mari lena phongdokhibani thorum aduda Manipur Human Rights Commission gi member Kangjam Khagendra na Chief Guest Manipur University Kanchipur gi Law Department gi Head Dr. Yumnam Premanandana President amadi Government of Manipur gi Law Commissioner
Nungsitombi Athokpam amasung Manipur University gi Chemistry Department gi Head Professor N Rajanna Guest of Honor oina saruk yaki Kangjam Khagendon hai Malem gi chokot pagi lamjal asida imung amada lainariba mari asi munna khangdrabadi khunaida achauba sapu ama pirakani haibasi Khanjin Mothau Tai Kunai Ama Foba Maikaida Purakpada Imung Amagi Maru Oiba Adu Khanglakpada Gi United Nations na International Day of Families ki Thorum Asi Pangthokpa Horakibani Ngasimak state asida chahi ama hena thokleba irang asimak family tie leitaba amadi relative strength oihendabana maram oirga furup amagi nungsinabagi sang walakpadagi tholakpani haibiyai masidagi thorakpa safuna Mayum makai laihandaba tabak sufam nomfam laihandabagi achauba khudong chadaba ma thengnari asigumba khudong chadaba sing asi koknanaba pandamda thorom asi pangthokpani haiki ing sok lisigandagi metra mangada Bishnupur district ki kubi da thokiba nomoi kapnabagi thodokta laikhidraba chamaga tarani toisuba CRPF ki constable nongthombam Braja Kishore gi mitam Hangdokpagi thorom ama 69 CRPF battalion asigi commandant Bajrang Glana maikum hangdoktuna ikai khumnabo utkre mitam hangdokpagi thorom adu ma ki poknapam namdum oiriba Imphal East district ki Waithau maning lekai da pangdokkiba thorom amada CRPF commandant Bajrang Lal yauna laikhidraba Braja Kishore gi imung manung amadi miyamna mahaki mitam da laichu katuna ikai khumnabo utki thorom aduga mari leinana commandant Bajrang Lal na hai laikhidraba Braja Kishore hinglingai matamda yamna thauna phaba mathau masak khangba ama oirami laikhidraba asibu ningsingba oina sahi khudingi mafam asida laktuna mahaki ikai khumnabo utpagi thorom asi pangthokani mahakna leibak asigidamak kathoklamba thauna adubu aikhoi kaidawnungda kawwa ngamdana lehoragani haiki Bangladesh ki Dhaka University ki Department of Dance da Manipuri dance po lamdam aduge miyamna yamna pamna tamnaba course ama oiri 2014 da established tokiba department asigi ahanba academic session howgadagi curriculum da Manipuri dance haptuna mahirokya puthokre adu university asina hojik phawbada Manipuri dance ki horpham oiriba Manipur dagi institution amata dagi collaboration tawduna Manipuri dance ki matang da thabak amata tawminaba laitri hari loinana Manipuri dance asi henna masak pokpa ama oinanaba Manipur University of Culture amadi marilendaba institution singa collaboration tawduna thabak Tauminabagi apamba department asigi Manipuri dance ki assistant professor Tamanna Rahmanna Manipur gi mari leinaba authority ki puning chingsilakli United Committee Manipur gi teamna Bangladesh ta khundariba maitai singi igi khongulli bagi khongchat ki saru ama oina ngasi Dhaka University da chatuna Manipuri dance ki oza nupi asiga haktengnana unakhi loinana Manipuri dance asi henna chawkhatnabagi matangda wari sanakhi thoram aduga mari leinana assistant professor Tamanna Rahmanna makhatana phongdorokpada Manipuri sing asi Bangladesh da chahi chani yankai henbagi mamangdagi laikibani Manipuri culture asi Bangladesh culture amani maram asina Manipuri classical dance asi university da tambagi ahanba priority thamduna lakibani hairiba asi oinana honabada Indian High Commission na mateng pangbi bagi damaksu thagatpa phongdorki panbayabadi Tamanna Rahman hairiba assistant professor asi Manipuri culture bo yamna pamjaba misak amani bhag Manipur dasu kayarak Laktuna cultural program kaya utkrabani loinana mafam asida tapi tambiriba Manipuri dance form asi hek yengbada Manipur da chatnariba dance form adugadi khenaba uba phangli maram asina lainga ki mari leinaba authorities singna mejeng changbagi mathau tari Zenem Hospital da pamdaba thodok wathok sing thoktanaraba pungkun mari chupna ngak senbagi thawak tawriba Smart Security Service ki security personnel singi pithoktana leiriba kusuman athuma tamda pithokpiu haina mari leinana
mani lainaba sing puning chingchilakli hiram asiga mari lainana ngasi news second da pangthokiba paumi singa unaba amada hospital asida security oiriba wai asana James hospital asi smart security service haiba agency asigi mioi marifu romna pungkun mari chumna ngak senduna laki loinana hairiba security personnel sing asi 2024 gi February thadagi hauraga thatra mari gi security singi kusuman oiriba tolop asi pidana laki adubu jahi asigi April thada James authority na hairiba thatra mari asigi manungda thatret haibadi lisingani kulumdoi gi February dagi August fawgi apunba senpam lakh yankai thadorokhi hairiba senpam smart security service ki mari lainaba authority na kaithokrabasu security personnel singi tolop ti pithoktana laibadagi security personnel singna akanba pressure piki pressure aduna maram oirga James ki security section asibu yangchiliba L dhanana personnel kharagi tolop piraga kharagi nangasi fawa pithokta thamli masigi mathakta tolop piu hairuba personnel singbu agency asigi staff singna karyam kathai nabgi thabak oina chathaki maram asina nungju nung samarakta miyam gi damak thabak taukiba security personnel singi asengba humam maman oiriba kusuman asi tha asigi taramathoi fawda pithok piu haiki Thobal district ki kaibung mathak laikai dagi nupa macha ani ngarang lilongi mafam amadagi masak khangdaba singna kidnap tawkhibagi manungda ama sire amana yamna aruba phimda Rajmedi city da laikanari hari laikhidraba nupa adu kaibung mathak laikai dagi Muhammad Zahir Khan Elias atomba chahi kulumdoi apokpa Muhammad Nazimuddin kawi aduga aruba phimda laikanariba asina laikai asimakta dagi Muhammad Farid Elias boicha chahi kun apokpa Muhammad Hafisuddin kawi hari police ay phangba pawgi matung inna sakhang daba singna district hospital da layangnana pukhalakpada Muhammad Zahir Khan sire haiba doctor singna confirm tawki aduga Faridti tamthina sokpadagi refer tawki bani laikhidraba haksang adu James ki Meral sangda thangkre hari hiramasi ki matang ngasi kaibung community hall da miyam ge phom ama Muhammad Hakimuddin na mayai tangbal loduna phamduna Khananaina kre mifam aduna JSC against the brutal killing of Muhammad Zahir Khan Elias atomba of kaibung haina mingthomba JSC ma semkhibuga loinana warep kya sulo kre JSC convener Said Khan Paumi Singh da pongdorpada lilong awang lekai dagi bogi mayum abema apokpa Muhammad Fakarna Muhammad Zahir Khan bu mahakna chen songduna Lairam labi choradagi rajyagi matangda kaubudagi wahaki Mamanaba Muhammad Farid ka makoi ani ngarang tilpung marom tabda chatkibani laiba lilong awang laikai yoraba matungda hanadagi plan tawduna laiba manba mongda masak khangda meoi khrana 4-wheeler car amada kidnap tawki masak khangda meoi sing aduna ngarang numdang pung nipal rom tabada imung manungda pau phorokpada ngasi ay wari sanar si haina yanaki adu laibak thibadi ngasi ahing nongyai matung pung ahum rom tabda Muhammad Zahir sire aduga Muhammad Farid Khana tamthina sokle haiba pau tarki ngasi mifamna warep kayasu lokhi warep sing adudi Muhammad Zahir Khan Elias atomba chahi kulumdo apokpa Muhammad Nazimuddin kaibung mathak laikaibu mihathina hatok pikiba thodok achida chenaba sing mari leinaba singna athuba matamda phabiduna ain gi oiba chap chaba cherak piba miwi minung si machawa yauduna yamna tamthina purakpadagi Rajmedi city da laikanariba Muhammad Farid Elias boicha sahi kun apokpa Muhammad Hafisuddin bu mari leinaba authorities singna athubada mijang sangbiduna layang hanba JSC na taliba dabi asi pung nipun nipan gi manungda mari leinaba authority na thabakta onthok Pirakta Tarabadi Lamdam Asida Laiba CSO Sing Club Organization Sing Mairapai Bilup Singa Kusam Naduna Makal Maka Kyagi Akanaba Kongjang Changchinba Loyanam Asiba Haksang Lodaba Loyanam Hiramasi Matang da Miyam Oiba Warep Yawa Memorandum Amamam Lamdam Asigi Chief Minister Amadi Consult MLA da Pisinba Haiba Warep Sing Yauri Haida Convener Said Khana Pongdoroki
नौना रेगुलराइज तौख्रबा ओजा चौकसुमना अहुमगी था तरहुमदगी कुसुमन पिथोक्तबगी मतांगदा बाहुपुरादा लेबा रमसागी ऑफिस दा खोंजंग चंगसिनख्रे प्रोटेस्ट अदुदा सरुक याखिबा ओजा सिंगना फोंदोरकपदा लिसिंगनी त्राणी पांदा खल्लबा ओजा चात्रुकसुमना अहुमगी ngasi फावदा थबकी पोस्टिंग पीदबदा नतना था तरहुमदगी पेमेंट पिथोक्तबा अमदी मणिपुर लेंगाकना था त्रानी थोगी पेमेंट तांकक अहुम थोंगना खाइदोकना पिथोक्लगनी हाइना थोकिव ऑर्डर अदु ngasi फावदा थबकता ओंथोरक्तबा असि अथुवा मतमदा ओंथोपियु लोइनाना हाइबा उजासिंग असि लेंगाक असिगी ओइबा थबक थरम कयादगी ngasi फावबा चिथदना तौदुना लागदी हाइनसु फोंदोखि Enjoying mathematics, understanding mathematics through theater and education haibisida class 6 tagi 10 fawgi nuit mangani chum sathagadawa workshop ngasidagi Kaching district ki Palel Mamang Bamolaikai de leiba Radha Madhab ta hodokre Paradise Theatre Manipur Wangkai Lorem Bomlaikai amadi the Rural Society for Education and Self-Employment Palel Anina kusan naraga chin khiba thoramduda Manipur Police Sandal gi retired head clerk Sarangtem Saratna Thoromapu UPC Palel gi convener Morangtem Jibana athoy Mitunglen amadi Rusisi President Laimyum Kulachandra Sharmana akhanaba Mitunglen oina dais japamki Manipur Lenga ki Directorate of Veterinary and Animal Husbandry Services ki Director Dr. R.K. Kogendrajit amasung District Veterinary Office Tawal amasung Kaching ki Joint Director Dr. Puyam Gojendro ki mityang makhada Kekru Yari Club Yari Pokna District Veterinary Office Tawal amadi Yari Pok Veterinary Hospital ka kusum naduna Anirak Suba Anti-Rabies Vaccination Program ngasi Kekru Multipurpose Committee Hall da hui amasung Haudong Singh Hirak kapthokre ngasi vaccination program adugi matang da Kekru Yari Club Yari Pok ki Assistant Secretary Longjam Bobichan na phongdor khibada handak Manipur gi mafam kaya da hui hodong dagi sandokpa laina ama oiriba rabies na maram oiraga mioi kaya laikhidaba adudagi Manipur lenga ki Veterinary and Animal Husbandry loshang na pakhlakpa thorangi sarup ama oina ngasi KYCY Club na Kekru khulgi anirak suba anti rabies vaccination gi program asi pangthok sabani ngasi anirak suba vaccination program asida hui hodong punna samagyang kairomda anti rabies ki hida kapthoki loinana vaccination program asibu pangthok nanaba honabada mateng pangbirakhiba Veterinary Office Tawal Director Joint Director amadi atai staff singbusu thagatpa phongdok chari haiki ngasi vaccination program aduda Yaripok Veterinary Hospital gi Dr. K Projen amadi atai staff sing amasung club ki thomi kyasu sauyaki Manipur gi Puariga Sagonariba Wangu Pachi Lehau asi matam kagi matungdadi Turel gi Isel na soida chentakhargani aikoi punoki asuk yamnamol yamkraba Lehau Pambi asi Kamin Hausi Haina Professor Dr. R.K. Chandrakumar Elias Langdai Bana Phongdrokli Ofam Singasi Manipur Puariga Sagonariba Maichou Wangu Pachi gi Punsi Khongchat Thijin Basingbu Nahunana Ningsing Bagi Thoram Ama Loinana Wangu Pachi Lehau Asibu Tumkoida ngak senbada chowo mateng oidanaba iron fencing ama yauna maichou wangu pasi punsi khongchat thijin basing na khubamlen asibu kanglaipak asidagi kannanaba chowo thodang laurakhiba lusing purel Imphal East ki laifam khunau dagi laioi khraba RK Kulachandra Sana yauna mioi taragi maming yauba nungbi ba Professor Dr. R.K. Chandrakumar Elias Langdai ba masana miyam da katpagi thoram da phondokhibani maichou wangu pachi khum zabaduna miyam na thoni thoram amaga loyana pangthokhiba aduda maichou wangu pachi punsi khongchat thijin basengi maraktagi hojik hingliba ahal oirba wangu dagi loitongwam chaubi maitai L Singjinjau L Keza amadi L Irabot pu Pam thakta akhanaba mitunglan sin ongna awang bathakta kai kunu utuna laiwi khraba lusing purel RK Kulachandra Sanagi masa singna khudol pot sing chu piki Professor Dr. R.K. Chandrakumar Elias Langdai Bana Hai Puarika Tanna Thanaba Yadraba Wangu Pachi Lehau Pambi asi aikhoi gi maitai khunaina lehau pambi asigi maku machet ama phangjragadi haiduna lakchariba mioi kayagi punsigi wafamda lehau pambi asi
मतौ करमना कनगदगे लेहौ पांबी असि अखोई मणिपुर पुनो की लन्नी लेंगदब लन ओइना लेहरगदब लेहौ पांबीनी अदुना अखोई पुना कन्मिनसी हाइकी थोरमदुदा डेम कॉलेज ऑफ साइंस की रिटायर्ड प्रिंसिपल एन इबुतोम्बी वांगुपाची पुंसी खोंगचत थिजिनबसिंगी लायुख्रबा अमदी हौजिक हौजिक लेइबा सिंगी मचा मसु सिंग अमदी अतई म्योय कयासु सरुक याखी मणिपुर हौजिक थोकलिबा इरांग असिदा लांजनरक्तुना मंगोलमरी कॉलेज निथोकों रिलीफ कैंप लेइबा आईडीपी सिंगना नोंमगी सिनद्रबा याद्रबा पोलम सिंग लेइबदा मतेंग ओइनद्रबा इम्फाल वेस्ट डिस्ट्रिक्ट की मनुंग चनबा क्वाकैतेल थोंनावजम लेकाइदगी साइरेम थंबाल मना एलाइस कमला देवी नसेल ओइना लुपा लिसिंग तरा ngasi मतेंग पांख्रे थंबाल सना अमदी इमुंग मनुंगना रिलीफ कैंप असिदा लाक्तुना सेनफम अदु मंगोलमानबी कॉलेज निथोकों रिलीफ कैंप कमिटी दा खुसिनकी अमदी हाइरिबा सेनफम असि कमिटी ना आईडीपी सिंगदा नुमित तरानी खुदिंगी लुपा चनी चनी येनबा अदु हापलगा आईडीपी सिंगदा लुपा चौम चौम ngasi yenthokre hari मचानुपाना अपोपी ममा थांगना यान्दुना हातख्रे थौदोक असि ngarang numidang pung 3:09 निपुरम ताबदा इम्फाल वेस्ट डिस्ट्रिक्ट की लंफेल पुलिस स्टेशन की मनुंग चनबा संगाई प्रो कबुई खुलदा थोखिबनी लैखिद्रबी नुपी अदुगी ममिंग कामई मोधु चही हुमफुमंगा मपुरोइबा गणेश दास कवि असमदगिनी हौजी हौजी संगाई प्रोदा लेबा संगाई प्रोदा लेबनी हारि महाकपु थांगना यान्दुना हातलेबा मचानुपा अदुगी ममिंगना संजीव दास सही 15 सुरे महाक लंफेल पुलिस स्टेशन ना फारवा मतुंग मिहात असिगी मटांगदा केस अमा लोकटले हारि ममाबु हातपदा सिजनरिबा थांग अदु सा ककननबा थांगनी थांगदुसु रिकवर तौरे हारि असिबा हक्चांगदु स्टेट फोरेंसिक साइंस लैबोरेटरी टीम ना लाक्तुना क्राइम सीन यंगसिलबा मतुंग रिम्स की मोर्चरी दा थांगख्रे हारि क्वाथादगी बेसेप लौथोखिबा यारोय हाइना क्वाथागी खुंजासिंगना लंबी थचिंदुना थमख्रे सेंट्रल की लेंगाकना ऑर्डर थोलकपदगी क्वाथा खुलदगी मथौ तौदुना लेरबा बेसेप पर्सनल सिंग लौथोकननबा होनरकपदगी नमित खरनगी असिगी ममांगदा क्वाथादगी बेसेप चटखिबा यारोय हाइदुना खुंजासिंगना थिंगदुना थमलिंगै चरकता ngasi nungthil amuk इखंग खाउदना बेसे पर्सनल प्लेटून अमा लौथोकननबा होनरकपदगी हौजी हौजी क्वाथा खुलगी खुंजा सिंगना बेसे पर्सनल सिंग चटखिबा यारोय हाइना क्वाथा खुनु लमखाई मपादा लंबी थचिंदुना थमख्रे हारि मणिपुर थोकलिबा चही हेलकलबा कांगलुप अनेगी इरांग असिदा मकल अनिमक्ता इरांग लाक्सिननबगिदमक्ता नाकल अनिदा ngak senanaba इंडिया लेंगाकना ओइनाम एसिगी मनुंग चनबा लेमराम वारोइचिंगदा थमलिबा 5/9 जार असि लौथोखरगा असम राइफल्स ना बहुत सिननबा होनरकलिबा असि यारोय हाइना लेमराम वारोइचिंग हाइनौबोक कबुवाकचिंग इचुमको कोमकेराप अमदी खुनथंगनबदा लेइबा इमासिंगना असम राइफल्स संगलकपा यारोय हाइना खोंजंग चंगसिलकपा ngasi humni surakle ngasi humni suba numitta leimram warochingda imakayana ahing yarektuna asam rifles sanglak nanaba sangduna leiri ngasi upung 13 makhaida asam rifles laklaga 9 year asi chatkragani haiba paw ama tabadagi khongjang hena kansinki aduga pung 13 makharam tabada maibamda leiba asam rifles ki gari ani अवांगलोम कामोंगलोम दगी लाकपदा वारोइचिंग दा संगदुना लेबा इमासिंगना वारोइचिंग लेमराम लोमदा चटखिबा यारोय हाइदुना गाड़ी ममाय लेहलगा हलनकी अमरोमदा नुंथिल पुंग अमा तारकपदा एआर की सीओ अमना लुचिंगबा टीम अमा लेमराम फावरगा लेमराम वारोइचिंग तमना थवलक्तुना वारोइचिंग योरक फमदुदा लेबा मयामना मिफम पांगथोकी कोम चिरु कोम कराम कोम अमदी मैतैगी मसिंग यामलबा इमासिंगना हौजिकचु मखाताना लंबिसिंग नाक येता असम राइफल्स लाकलगदी चंगंदनबा ngaiduna leiri khongjang aduda saruk yakibi kom chirugi imasingnasु 9 year asi leibana makoi ingna chikna leiba ngamlibani makoi chatkragadi shanti leiroi asam rifles ki thajade asam rifles lakhanbiganu jar lengdana thambiu haiba wafam singsu phongdok narakhi अमरोमदा नुथिल पुंग अमा तारकपदा एआर की सीओ अमना लुचिंगबा टीम अमा लेमराम फावरगा
Lemam Warusing Tamna Tawalaktuna Warusing Yoroki, Mafamduda Imam Mayamna, Mifamama Pangtoki, Mayamna Assam Rifles Laiba, Sungai Yaroi Haiba, Wafamduda Assam Rifles Kim Koktomo official Aduna, Assam Rifles Laibuna Natraga, Laitaba Haibadu, Munna Kano, Numit Marini Lerga Pau Faunasi Haram Laga Chachi Hari. Manipur da thokli bachahi aba helaklaba irang asida laimaram warjing da lairiba 5/9 Gorkha regiment loktolaga Assam Rifles thamgani haina lengakna tawrakliba thong yaningdaba phongloktuna oinam kendragi manung chanba irengbam awang Sanjal Lokpi Community Hall da irengbam apunba mairapai bilup na sinduna wakan pham chathakre wakan pham da saruk yakibi mairapai bi amana phongdorpada Assam Rifles na torbung da kuki militants singna attack torokpada yengduna laiba amadi maitai singi yum mai thaba matamda yum mai thaba yauna maitai singi lanthum huran bada yengduna laiba miyamna khangnaraba wapamni maram asina laimaram waroi chingda Assam Rifles tamba yaroi maram sina GR lengdana thambiu natraga state force na mahut sinbiu haike Jiribam district asigi Uchatholda leiba 50 bedded hospital Abu Pandaba hospital ama oina leirei Jiribam miyamna ngasi fawuda haiduna laklabasu lengakna manada tadre ngarang nahal the transport toromba doctors to utilize tawbikre masi mari leinaba authority na mijeng changbiu haida ngasi ayo Democratic Students Alliance of Manipur Desam Jiribam District Council ki President TH Santosna promising unaba amada phongdokre mahana makhata na phongdokibda Jiribam District asida leiba 50 bedded hospital asida Desam District Council Jiribam na akhanaba paw ama phangbadagi sangchilluba matamda leifam thokpa staff sing layamdabana maram oiduna hospital asigi OPD ticket counter da leifam thokpa staff layamdabadagi hospital asida layangba lakpa patients singda awa apiu thengnaraki ngasi maksu staff amakhakna OPD ticket counter da phamba amasung CMO office ki data collection tawdun layamba thengnakhre loina hospital asi yangchin binarba DMS amasung MO in charge leitabana maram oiduna hospital asigi administration da asoiba kya leire tongan ba CSO amasung mahiroi lup singna hospital asi fagatna naba mari leinaba amasung lengak ta haiduna ngasi fawda laklabasu mapung fana mathau tawduna leiba asi Jiribam praja miyam gi oinadi laibak thibani hojik oiriba laibaki phibam asida hospital asi mapung fana laihananaba hotnari ngai cherak asida doctor ama thabirak laba matung ikoi koidana amuk utilize tokthokkiba asi thabirak nanaba haijari hospital asigi DMS na phongdorpagi matung inna hojik leiriba oxygen plant asi mathau tawdana leiba asi chahi phajilarpa natana semjinanaba mari leinaba aiba cherol tharakhrabasu semjinana leire hairiba asi mari leinaba singna athuma tamda mijeng changbiu haina phongdoki ngasigi pau gi mifam aduda KFRE office secretary amadi member M Bisusi Suruk Yaki Sarit Sarak Federation of Indiana organized tawduna Sarit Sarak Association Delhi ga kusam naraga taasigi tang tara tritagi tarapan pauba Akhil Bharat Hindu Mahasabha Auditorium Hall da namit humni chumna pangthokadariba Ahanba National Sarit Sarak Championship ta Manipur gi mohut sinduna saruk yarunaba Sarit Sarak Association Manipur na khangatlaba nupa macha tarahumdoi amadi nupi macha tarahumdoi yauna official yaurga punna mio yankai humdoi na saruk yarunaba ngarang Imphal thadokre Manipur team asigi team coach oina Mutum Ojit Singh amadi team manager oina Khurai Jam Nilakantana lusing ki hari Tha sigini pal da Thamaiban Tomisna High School da hangliba relief camp ta leiba inmate amagi Maruti car ama lamhen tu hen bakharana thugaiba thongda chenhariba mioi sing logi oba cherak pinana hotnari haina Thamaiban SG MLA Khumokcham Joy Kisanna phongdorli ngasi khoyathongda leiba mahaki yumda pangthokkiba pawgi from amada MLA Joy Kisanna hai tha sigini falgi nongthil pung anirom taba matamda Tomisna High School da hangliba relief camp asida PICED gi water tanker na ising thaba lakpa matamda relief camp asigi sangpham da gari ahum khamjinduna leibadagi relief camp asigi volunteers sing na gari mapu kothi thiki adu
फंगदबदगी वाटर टैंकर अदु हनकी नोंथिल पुंग मंगा मखारम ताबा मतमदा इसिंग थाबा अमुक लाकी अदुबु गाड़ी सिंग अदुगी मपु थोलक्तबदगी थादना हनकी मसिना इनमेट सिंगदा इसिंगी अवाबा चावना मायोकनकी रिलीफ कैंप अदुदा लाइबा वॉलंटियर सिंगना गाड़ी सिंग अदु मपुना नारोलदा पुथोक्तुना चेन खिदनबा हाइदुना नुंचित थादोकी नुमिदांग पुंग निपाल खरा हेलकपदा गाड़ी मपुनी हाइबा अमा थोलक्तुना लाउखोंग तौबदगी एमएलए मसा याउना थोक्तुना वारी साननबा होनकी रिलीफ कैंप अदुदा पुसिंदुना वारी साननबा तौरिंगैदा मयाम्बा लाकपदगी मयाम्बदा पंथदना छिनकी थौदोक असि थोखरब मतुंग रिलीफ कैंप अदुदा ताकदोगी मेंबर अमा मा की फैमिली के लोइना लाक्तुना रिलीफ कैंप अदुदा लैरिबा अंगांग सिंगदा अथुम अहाव पिरमलबा मतुंग थोखिबा मतमदा महाकपु कैंपस मनुंगदा मियोय खरना फुहोरे हेबा पाउ फंगबदगी मफम अदुदा एमएलए की स्कोर्ट याउना खामदोकननबा होनबदा योचैना कंथरकपदगी स्कोर्ट अमा मखुत सोकपदगी ब्लैंक फायर तौखि थौदोक अदुदा रिलीफ कैंप अदुदा लैरिबा अंगांग 13 वानथरक्तुना रिम्स हॉस्पिटल दा पुखत्तुना लाइकनकी मियोय सिंग अदुना गाड़ी अमसु अमांग अता थोनकी असिगुंबा थवोंग असि लाइबाक लाइबक थीबनी थौदोक असिग मरी लेनना पुलिस दा केस अमा फाइल तौखरे लोइना ताकदोगी वॉलंटियर सिंगना फु सेब तौकी हाइना मियामदा लाना उहननबा होनरिबा असि तोकपियु हाइकी Citizenship Amendment Act CAA 2019 की मखादा अप्लाई तौरकिबा मियोय चहुम हेनबदा यूनियन गवर्नमेंट ना सिटीजनशिप सर्टिफिकेट सिंग पीबदा अयाबा पिखरे यूनियन मिनिस्ट्री ऑफ होम अफेयर्स ना हाइकिबदा यूनियन होम सेक्रेटरी अजय कुमार बहलाना मियोय 13 दा सर्टिफिकेट सिंग खुसिनखरे एप्लीकेंट सिंग अयाबदी पाकिस्तानी हिंदू सिंग हारी सिटीजनशिप एक्ट 1955 पु एमेंड तौदुना 2014 की दिसंबर 19 फावदा अफगानिस्तान बांग्लादेश अमसुंग पाकिस्तान दगी हिंदू सिख बुद्धिस्ट जैन पारसी नत्रगा क्रिश्चियन सिंगना लेबाक असिदा चंगलक खिबसिंगदा सिटीजनशिप सर्टिफिकेट सिंग पीबदा याबा पीकिबनी मियोय सिंग अदु यामदबदा सही 13 लेरकलबा ओइरमबदगी सही 5 दा हंथखरबनी डायरेक्टर सेंसस ऑपरेशंस ना लुचिंगबा कमिटी अमना सर्टिफिकेट पीबगी फाइनल स्क्रूटिनी तौरगा पीगदबनी हौजिक फावदा एप्लीकेशन 15 की मथक्ता फंकी हारी दिल्ली गुजरात अमसुंग जयपुर की मतुंग दा उत्तर प्रदेश की कानपुर दा लैबा स्कूल सिंग दा बॉम लैरे हाइदना ईमेल सिंग की खुथांग दा खंगलकपदगी मियाम मे पाइ फोंगनखरे अदबु थिजिनबदा हाइजिनब ओरमखी हौकिव चयल खरसिदा लैबा असि मफम खरदा स्कूल कया दा बॉम की खेलकपा लैखरबनी ngasi बॉम लैरे हाइबगी ईमेल सिंग की खुथांग दा खेलकिबा स्कूल सिंग की मनुंग दा हनुमंत विहार लैबा गुलमोहर बिहार पब्लिक स्कूल गजैनी दा लैबा KDMS स्कूल कौशलपुरी के सनातन धर्म एजुकेशन सेंटर सिंहपुर कचर के सिंटल स्कूल सिविल लाइन्स केंद्रीय विद्यालय कैंट अमसुंग अमरापुर स्टेट लैबा केंद्रीय विद्यालय याउकी स्कूल प्रेमिसेस दा बोमना थुगाइरगनी हाइना खेलकपा ईमेल सिंगी पाउ पुलिस कमिश्नर न फंगबदगी DCP सिंगदा यंगसिननबा खानखरे हाइरी सानबगी पाउ अपुनबा स्पोर्टिंग एसोसिएशन नंबोल सिंधुना फोइजिंग अवांग यूथ क्लब प्लेग्राउंड चथरीबा थर्ड ASA ट्रॉफी 2024 6 aside ओपन मेंस फुटबॉल टूर्नामेंट की प्री क्वार्टर मैच सिंग ngasi सानबा हौक्रे ngasi की मैच सिंग दा ड्रेस हाउस पासोइना सिंथा FC संजेम बंबो पंजल अनि अमदा माइ BFC नंबोल ना हाइग्रुजम FC बो पंजल अहम सोइनोदा वॉक ओवर फंगदुना अमदी खोरीफाबा FC ना मयांग मंगांग FC बो पंजल 5 सोनोदा माइथिबो पिखरे अरोइबदा मरु ओइबा पाउ अमोहन्ना ट्रिपल IT पति मणिपुर दा लमदम असिगी माहिरोय अमत तमलमदबदा मणिपुर की गवर्नर अनुसुया उइकेना नुवाइतबा फोंदोखरे A process for promoting organic productions of economically important crops haiba hiramda numit ninigi oiba khananinabugi throm pangthokre Dhaka University da Manipuri dance pu yamna pamna tamnaba course ama oihori loinana miui chahum da union government na citizenship certificate yanthokre ngasi damak tadi
पाउदम पिजब मतंग असिद लोसिंजरे मेजंग ताबिरबो पुनोपु अमुक हन्ना खुरुमजरी।